APHABA MAKHAL की खुटलाई मतिक चाना पाइबा SHAKHANGDABA MEEOI खराना KWAKTA Municipal Council Ward Number 3 TATA DI GARI AMAGA LOINANA GARI ADUDA YAOBA SUPARI BAG HUMPUTERET NAMDUNA PUKHIBA THOUWONG ADUBU YANINGDABA PHONGDOKTUNA TIDIM Lambi Thingbagi Khongjang Changshinkhre THOUDOK asigi matangda All KWAKTA Youth Voluntary Organization AKYBO gi KWAKTA da Labor Office da Pangthopa Paugi Mifam amadu Organization asigi General Secretary Sesam Hanif Khan hai SHAKHANGDABA singna PUKHIBA GARI amasung maduda yawba potlam sing adu tha asigi taramarigi numidang wairam pung mari phawgi manungda Organization asida natraga GARI mapu khulakpam Abdul Majid apokpa laikhidraba Abdul Manalda sinabiu irang asina khamthengna wahalaba khunja singna apikpa senphom khara phangnaba lalon itik tawjariba singda tongan malup kya na puba thangba ngamloidaba sel gi demand kya tawrakpa adu September gi kumapandagi AKYBO na Thingduna lakpani adubu asigumba pamdaba thongdoksing asi makhatana thoganbigano karigumba potlam sing aduka loinana gari adu piriba matam asi phawgi manungda sinaraktrabadi makhataba khongjang kaya sangsinanaba sem saduna leire maduda thoglakpa aphafatagi teksak khodingmak January balup aduna pujagadabani hainasu makna makhata phongdokhi Gari marang di damakta KHUTLAI pairi harga aidi saktaktana aikoi sugumbo authority ni aidi marang na si marang di damakni haiba potu aidi marang du pidana gari marang di damakta KHUTLAI pairi harga overpower tawraga washing asi hijack tawribono marang aduna akibona ngasi dagi numit ani matam pidare thuba matamda hariba gari aduga yawkiba polam sing aduga konana akiboda natraga bot adugi mapuda sinabiu natabata aragadi hojik ban tawriba asi makhatana Chathaki gani hai bado akibo gi site gi thamjai